Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru eba ipaw sing tatukon kang hanjay. Ahan headline da waroi chingda hanjin halaba IDP sing armina section na ngaksel hori. Pawmi fawba changbada santri taholaki pochadi thoina manglamde adubu yumdi yum malamdre phaklang loina kintharamle leijaram basa uchek sing leramdre imungi pochai khara lauthokiba yaramle. December logeda numit masing yamsilaktre aikoi bu yumda hanjil hanbiro IDP sing Look khara na miyambu kihan khanganduna ing tappada ayat pa piwi na bokhonare unlawful elements singi maikta amato ayna punna lepiu chief secretary Tahi tara surak laba fawda rapist therapy di haiduna nupi singna protest tawkhre Bena thomada IDP nupi macha ama laikidre ama laikanari laikidrabigi imungda lengang na lupa lakh manga gi senpam piragari haiba lauthokhe To champudagi Nanshu CKLA gi CNC fare Nupagi haksang ama leramle Tahi kungi phatuk pikraba mioi ama amuksu conviction pire Pau sandok pijari ahanbada look khara miyambu ki han khanganduna ing tapata ayetpa pinana bakhonare unlawful elements singi mayukta amato oina lepiu chief secretary Manipur lenga ki home department ki maikai degi chief secretary Dr. Punit Kumar Goyalna kuyek piraduna thadok pacherol amata anti social elements singda warning tawpura wenana organization kharana lo nga nga chaliba state asigi mioi singbu ihan khanganduna Manipur ing tapata ayatpa pibina bakhonare haiba khangle masigumba anti social elements sing asigi mathakta Manipur police na mangjongna thabak lokhat pa hawe haina phongdorakli zero asina hai mioi amagi safety amasung security ihan khanganba na dagana khodong tiba thokhan naba corner pagi thong asi state amasung miamgi mayakta chathar patha ongi state ki maiki digi lanai mioi group na dagana organization na dagana f na draga atei werbasu akanba wafum phongdokpa charakpi gani harak pa na dagana lone yabu mongda cultural economic na dagana artistic activities singbu thingbagi hak leite kanagumba lanai mioi na dagana organization sina sigumba makalgi ihan khanghanba na dagana peaceful coexistence pu ayat papi na bahor corner clubadi akan bom ongda logi matung ina charakpi gani hairi maram asina lenga ki maike digi miam da appeal tawruduna kudak ta ihan khanghanba extortion Akpacherak na dagna chinganinga oiba thoong sing mayok narakabadi manang na police station da report awiu miam gi punsi amasung lantumda aki akhang pirak pasingi report punamaki lokot pon pacherak pinaba thabak lokot kani lenga ki maiki tagisu mangjong na home department ki makada anti extortion cell handokhe cell asigi toll free number 1800-202-3326 ni hariduna number asi 24/7 operate tawdun lay information purpose masak losinduna thamgani hari Zero sina miyam da appeal tawruduna makata na phongdorpada unlawful elements singi mayakta amata oina demina bagaloina na state laingak na chakot thawangi damak ing tapa nungsi chanaba puraknaba lokhalak liba thabak singda cooperation PBU haina phongdorakli amaromdana waroi singda hanjin halaba IDP sing armina section na ngak selhori pawmi phawa changbada country tahli relief camp singda changjapam lawtiba IDP singbu Manipur laingak na ngasigi haukiba July thadi hauraga haujik chatliba aroiba tha December sigi manungda tangkak ahum thokna masagi mayum-mayumda hanjin halagani amasung relief camp amata lehaloi haina phongdokibagi matung ina IDP singna handak pangthokiba sangai festival fawba makoigi hanjil halaba matungda pangthokiu haikibada natna haujiksu IDP singbu mayumda hanjin halu haibagi khongthang amadi khongjang tha asigi amadagi hauraduna sangsinba haurubadagi ngarang Laimram high school da hangba relief camp ta changjapam lawkiba imung hungfuga marigi IDP chani ga yankai teret hanjin haluna lahen kibagi phibom pawse asina ngasi hakthengna chatuna yengchilore ayuk nungthilagi Angaru matang oibnina aki akang pokrabasu numitang amasung ahingi matamda ngarang hongjin khiba IDP sing adugi punsi mahingkari oiramgatege haiba chapchana khangdolaba ngasi numitang wairam pung taruk taramdaida Laimram waroi chingi tunga-tunga masagi yumsingda hajin handuna ngarang degi leklaba IDP singi manungdagi kharaga unarubada Laima pokpom pemindra kobo masagi chahi yangkhiga mangarum suraba IDP amana pawse asida hai yumda chahi enigi matungda hanjilakpanina chaksanga amata yawmdre pochaisu masa masu khara Manglam banatna achauba pochai singbudi thoina manglamre adubu nonglei nungsit tawkibaduna yumdi yum malamre adubu isagi yumda hanjinba hangjaba asigidi aduki matik nungaiba fawi adubu chatok chasinda mahusagona free da chatpadi yadri isagi khul asidagi Laimram fawda kumthage haibasu army dagi permission lawga saktakche nachingbo utuna chatok chasin tawhali asimadi aduki matik nungaiti aduga hanadagi chingi potok singda tangduna chaba thakpa amadi yorma chingba tarukkibanina adubu lal asina maram oiraduna relief camp ta leuraga migi lau khara uba asinadi icha isu thakpadadi ngamgadaba mande disi gi maikai dagisu lakadoriba chahi asigi mars tha fawbadadi cheng sakpi gani haina tai masigi khaluragadi yamna penjai hojik laiba sisu disi da aikoina takmanbadagi hanjinjaba
ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯋꯥꯈꯜ ꯏꯪꯕꯗꯤ ꯑꯣꯏꯗꯦ ꯉꯁꯤ ꯑꯍꯤꯡꯁꯨ ꯅꯤꯡꯊꯤꯖꯅ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯏꯁꯥꯗ ꯇ꯭ꯔꯣꯃꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯐꯤꯕꯝ ꯑꯁꯤ ꯀꯨꯏꯔꯛꯂꯒ ꯐꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕꯅꯤꯅ ꯑꯃꯨꯛꯁꯨ ꯂꯥꯟꯖꯤꯟꯅꯔꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯀꯣꯛꯇ꯭ꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯟꯗꯛ ꯃꯔꯛ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯕ ꯁꯣꯛꯄ ꯇꯣꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯕ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯕꯦꯅ ꯊꯣꯝꯕꯗ IDP ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯃ ꯂꯥꯏꯀꯠꯅꯔꯤ ngasi ayuk pung taraga mathoi minute mangarum tarakpada Imphal East District ki Tezpurda leiba Success English School da tambi mahiroi anina cycle amada punna tongminu lakpada Imphal Urkhul lambi paringi Saungbungi Namjoglung High School mayada Marty Van MN 01/A K 3578 na makoi anibu pulap thongbada Saungbungi relief camp ta libi Sanakaichel Maitai lekai digi IDP nupi macha ngangbam Sanathoi Apokpa NG Sova laikanaba nangdana thodok thokphonda laikire aduga mahaka lakpinakhibi YD mamang lekaidagi Sagol Sem Lanchenbi Apokpa S Inaubina Soptuna Ras Medicity da laikanakre hairi thodok si matangda lamai police na case ama lakhut pagalonena tenariba Marty Ben adu fagatkre gari asi lemapokpam Tairen Kabui Khuldagi Maringmai Lakhaurung Kabui Apokpa Laikhidraba M Tomba Kabui Kauba mioi amana thorpani hairi Laikhidrabi IDP nupi macha adugi haksang postmortem examination tawnabagi damak Jenims ki Medical Sangda thamkre amoromda ngasi ki thodok adubu laibak thiba thodok ni haina Manipur lenga ki Commissioner Home and Ashok Kumar na torpa cherol amana phongdor pagalona lenga ki makai degisu thodok asida laikhidrabi nupi macha asigi imungda thamoi sokna awabu phongdok pagalona soktuna laikenari bi nupi macha adugi tamak su lenga na lepli haina phongdokre loinana ngasi ki thodok asida laikhidrabi ngangbam Sanathoi ki imungda lenga ki makai degi mioi bagi minung sigim akhada lupa lak mangagi tengbang senfam piragani haina su lakthokre hairi maka tarakada Sahi tara surat labu fawda rapid serak pidi haiduna nupi singna protest tawkhe. Hauki bakumza 2016 gi January 13 mathoida Imphal West District ki mafamda class 5 tamlibi mahiroi nupi macha amabu matamdu da class 10 tamkiba nupa macha amana nupi oibigi ikai kumnaba mahanbi khrabasu haujik sahi tara farak labu fawda haujik haudu adgi achumba YL phangandre haina khoisaunarba nupi singna ngasi tagelda pendaba khongchat chatuna protest tawkhe. Panba yabadi haudu adu da chena kiba nupa macha adu ngasi nungthil pung ama tarakpada takel gi Juvenile Home da Purkani habadagi victim oikiba nupi macha adugi maikai da lepa miyamna sangsinarkibani adubu home asida chenabani haiba nupa macha adu lakide thodok asidagi sangsinarkiba mioi singna Juvenile Home manakta protest tokibani hongjingloi singna rapid serak piu justice delayed justice denied aikoi achumba while pami victim gi imungda aki akhang nanghanba khudakta lepu amati achumba while chathabiu haiba chingba iba plekaching paiki Rally aduda saruk yakibi betting gi machi amana phongdorpada makoi mpokpa ahalsu kumja 2018 da yamna chingninga ubuma ongda thauri yadun laikide aduga ngasi puthorkani haiba accuse asisu maragi matuk ina cherak phanba pami mahakpu cherak phandrabadi betting gi imungi mioi punamak loina hatopiro aiko hingba pamre haina phongdoraki nupa amadi haksang leramle ngasi ayupung taraga mathoi makhairom tarpada porompa PS na koliba minuthongi nongpok thangba sarukta masagi chahi kunthraga manga dagi nifurom gi oigadaba nupa ama asiba haksang leramle mioi asi foot manga makhairom wangi kulai kuchuni masapai adubu mahak matokaramna sirimlibano haiba khangba ngamri police na haksang adu lokolaga postmortem examination tawnanaba Jenims ki Medical Sangda thamkre haksang asi kanagumna tha asigi taraga nithoi gi nungthil pung ama fawgi manungda masak taktuna claim tawtrabadi logi matung ina dispose tawkragani hairi Torsangpurdagi Nansu CKLA gi CNC fare Unions amasung state laingaki suspension of operations su tawnadaba Chorcharpurda base tawba Chinkuki Liberation Army United People Liberation Front ki masana masabu commander in chief ni haijaba mioi ama afaba makalgi automatic rifle ga konana fare hairi pauksina phangba pauna haibada mahak ngarang numitang amasung ngasi ayuki lonaba nong yai matung pung amarom tarpada Chorcharpur police ki team amana B Baichang village laiba yum amadagi nongmai asiga konana fabani hairi CKLA UPLF ki commander in chief ni haijaba mioi asigi mamingna Ekongam LH ngamcha baite kawi masagi chahi yakhayom sure hari amaromtana indigo gi practice asi laingaki monopoly model na thogan bani Congress lusingba Rahul Gandhi na laipa asi tholiba indigo flight ki operational crisis asi laingaki monopoly model na thokhan bani haina akan bamong da yaring da phongdokre Rahul Gandhi na hai laipa asigi sector khudimakta lariba BJP gi lainga asina monopoly gi thabak thongsing lehenduna operational efficiency lehendabani masina maram oiraga sector khudimakta leptana marai chathrakpa uba fangli hari Civil Aviation Minister Ramohan Naiduna handak Indigo na anuba flight duty time limited FDTL khanghodana
implement tawrkibadu matam chade hairuduna thokliba crisis asi loisinaba awangma thaki mifam pangtutuna khanari hairi airport ta charangaba thokliba si loisinbagi mami uba fangdri DGCA na pilot ki duty rule sing komthorakhe flight lising amarom cancel tawki laipa asi khwaidi chawba airline operation ama oiriba indigo na makhoigi flight singi oiba operation da khudong chadaba kya mayang narpadagi hokiba numit humni marini asida matam chana amadi safety protocol ngakna operate tawba ngamdabadagi flight kya cancel tawduna lakibadu ngasisu flight lising amarom cancel tawduna laipa asigi airport kya da chawna charangna bathoki indigo gi flight operation singna chawna khudong chadaba mayang naduna achoba airport kya da flight cancel tawkibana maram oiraga khoisawnarba miyamna airport authority da onchinduna nungaitaba phongdokpa amasung tension leinartuna khanabana chingbagi thokdok kya thoki cheraksida directorate general of civil aviation na pilot singi flight duty rule sing komthoktuna pilot singa leave lowgi mota jail gi oina piba pothabagi matam lowba yahanduna charanga thokliba si loisinaba amasung yengsinba ngamnaba thabak paikhatle adubu pilot singa jail gi oina lowba pothabagi matamga leave ki kunsinbada yaroisu haiki ngasisu delhi khaktada flight chani gi kuntra manga cancel tawki tunga tungan ba airport singa passenger kya na pendaba phongdoknar kibaga loinana business ki oiba maru oiba mifam amadi yana cherol khuyek pinaba kya da sarup yaba ngamhodabna lalol etik tawriba miyo kya lupa laki matakta mangba yawnare hairi hokiba numit marini mangani asida indigo gi operation singda akaiba laklibasi airline asinadi ningtham thagi oiba khudong chadaba flight ki apikpa software plates amadi atopa factor kya na thokan mani haina phongdokiba laikre adubu indigo gi cabin crew kya na makhogi oiba pendaba kya su phongdoktuna mamangdagi hoduna khongjang changsin kiba kya su laikrabani masina maram oiraga maram chadana flight kya cancel tarpasigi manungda yanadaba kya lairabra haibagi chingnaba chawna lairi hairi video asibu pawtumbada soikilan kiba yawabasu ngakpigani amadi channel asibu subscribe tawbigi damukta thagappa phongdoksari tung koina miyamgi siba tawba ngamba oijage